Yaba. Yaba. Okay. I bike se mayam ngai bi bdo I reveal tok jara ge. So people, Johny here again. Mayam I bike ngasi delivery tok dore the bike se mayam the reveal tok jage ko. I say bike se aina fazana research store matung da thirabo matung da last I say bike ma logji dore adu ngasi se delivery ni adu mayam delivery yeng mina se kai bike na have the reveal tok jara ge. Yaba. Yaba. Okay. I bike se mayam ngai bi bdo I reveal tok jara ge. Yezdi gi adventure bike ne. Ado aina ham bor male ko Manipur delivery to buse. Ado mayam lebi ning mole ga su don lakpio. Ado ka sigi bike se aina select tori se marom mayam lai go ma point mayam lai no fazana review tok jara ke. Ado hojik ki oina de I sim delivery to bogi aina video matem hap jara kone. Desert Toros eh. Okay, Yezdi adventure. Aina first Manipur ki aham rider hoye re. Kali si ma vibration jaw di ko. Ai kisi ki ride view ma padala tok jara ke no ma. Kalau ngasi ki script to maina ye video ki bagi. Video se I sound je volume sounds in wire dadana I voice over in tokjara age ko I disturbance be am de microphone hapado helmet I kitang nan thokra male duna kena to lere me am na pajaram dre volume sound je duna I voice over in tokjara age bike se Yezdi gi adventure ko I na Manipur gi na ham delivery se I na tokjare aduna I na I am the first customer ado sigi Yezdi adventure se aina kaya tare Himalaya ga yamna compare to ko Himalaya is a very good bike adubu ngasai aina Himalaya choose to drive maram di main reason di Himalaya se yamna common oye ko habdi lo ina mak thongna ba tare Himalaya se next amuk ngasai si Yezdi sinam adventures na muk kaya ino no bike work ko aduna aina Yezdi se muk kaya ano bong pamak ba tare adu aina main oina dis maina Yezdi adventure si oina big book to gi bane ko aduga mara mato pasu mayam lai ko hadi magi plus point mayam lai the Himalaya gi negative points mayam lai ko adi Himalaya gi positive point puri mayam lai taraga so ina si select to gi bagi points mayam lai no ma patana review to jara ka ngasi gi sidai delivery chat pagi yum dalak pagi journey ma tik to khaktane ko ado bike se first impression there is no vibration jim so yong tre sigari se aduga aina magi instrument clusters instrument console se si am na pam bahai tare ko mayam jo hai Google search sabe to bio sigi instrument cluster se hoi Yamaha gi Teneri ko gi adventure touring bike ta ko aduma daga hap kada do yam man bani magi display se ko adagi ma visor se sisu yamna functional oy visor se Himalaya dagi bawang mele pak ko kitang heno male aduna kaya wind deflection sima phajana lei ko adagi amuk magi switches me amse sum amna premium or switches hoina hape magi se KTM gi switch kaya do male ko KTM 390 adventure daga hap switch to do hape male aduga magi fit finishes yamna phajaba haidar kaya to bose wearing ke loina expose amta to de ko loina cover to ko aduga magi body se metal ngakni kenogi
ꯁꯤꯒꯤ ꯌꯦꯁꯗꯤꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯄꯥꯔꯠꯁ ꯀꯌꯥ ꯌꯥꯎꯗꯦꯕꯀꯣ ꯑꯌꯥꯝꯕꯅ ꯃꯦꯇꯦꯜ ꯉꯥꯛꯇ ꯑꯣꯏ ꯁꯤꯒꯤꯁꯦ ꯑꯗꯒꯤ ꯄꯥꯋꯔꯗ ꯌꯦꯡꯅꯕ ꯃꯇꯝꯗ ꯍꯤꯃꯥꯂꯌꯥꯗꯒꯤ ꯁꯤꯁꯤꯅ ꯑꯔꯥꯎꯟ 7 ꯍꯣꯔꯁ ꯄꯥꯋꯔꯃꯨꯛ ꯍꯦꯜꯂꯦ ꯑꯗꯨꯒ ꯇꯣꯛ ꯐꯤꯒꯔꯗꯗꯤ ꯍꯤꯃꯥꯂꯌꯥꯅ ꯑꯔꯥꯎꯟ 3 ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯃꯨꯛ ꯍꯦꯜꯂꯦꯕꯀꯣ ꯁꯤꯁꯤꯅ ꯈꯔ ꯅꯦꯝꯃꯦ ꯑꯗꯨꯅ ꯑꯗꯒꯤ ꯁꯁꯄꯦꯟꯁꯟ ꯁꯦꯠꯑꯞ ꯁꯤꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯃꯥꯒꯤ ꯕ꯭ꯔꯦꯀꯤꯡ ꯁꯤꯁꯇꯦꯝꯁꯤꯁꯨ ꯃꯥꯒꯤ ꯗꯤꯁꯛ ꯁꯥꯏꯖꯁꯤꯁꯨ ꯃꯥꯒꯤ ꯁꯦꯒꯃꯦꯟꯗ ꯂꯥꯔꯖꯦꯁꯅꯤꯀꯣ 320 ꯅꯤ ꯃꯃꯥꯡꯒꯤꯗ ꯍꯥꯞꯄꯤꯁꯦ ꯑꯗꯨꯒ ꯃꯅꯤꯡꯗ 240 ꯅꯦꯕꯀꯣ ꯑꯗꯨꯒ ꯄꯤꯛꯑꯞ ꯑꯗꯒꯤ ꯃꯥꯒꯤ ꯒ꯭ꯔꯥꯟꯠ ꯑꯗꯒꯤ ꯁꯥꯎꯟꯁꯤ ꯋꯥꯔꯧꯕꯤꯗꯨꯒ ꯑꯩ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕꯅꯤ ꯁꯥꯎꯟꯗꯤ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯏꯅꯤஷꯤꯌꯦꯜ ꯄꯤꯛꯑꯞ ꯀꯩꯀꯩ ꯐꯖꯅ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯇꯦꯛꯅꯣꯂꯣꯖꯤꯗꯁꯨ ꯋꯥꯡꯉꯛꯄ ꯑꯗꯒꯤ ꯑꯦꯟꯖꯤꯟꯗꯁꯨ ꯂꯣꯏꯅꯃꯛ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄꯀꯣ ꯂꯤꯀ꯭ꯋꯤꯠ ꯀꯨꯜ ꯑꯣꯏꯔꯛꯄ ꯑꯗꯒꯤ ꯔꯦꯗꯤꯌꯦꯇꯔ ꯆꯥꯎꯅ ꯍꯥꯞꯄꯦ ꯑꯗꯒꯤ 6 ꯁ꯭ꯄꯤꯗ ꯒꯤꯌꯔ ꯕꯣꯛꯁ ꯑꯣꯏꯔꯛꯄ ꯈꯣꯠꯂꯛꯄ ꯁꯤ ꯃꯌꯥꯝꯁꯤꯗ ꯃꯦꯟ ꯔꯤꯖꯟꯗꯤꯀꯣ ꯑꯩꯅ ꯌꯦꯁꯗꯤ ꯑꯣꯏꯅ ꯂꯧꯔꯤꯁꯦ ꯍꯤꯃꯥꯂꯌꯥꯗꯒꯤ ꯑꯗꯨꯅ ꯌꯦꯁꯗꯤꯁꯦ ꯑꯩꯅ ꯂꯧꯕ ꯃꯇꯝꯗ ꯁꯤ 2.38ꯅꯤ ꯑꯣꯟ ꯔꯣꯗ ꯄ꯭ꯔꯥꯏꯁꯇ ꯑꯗꯨꯒ ꯅꯀꯜ ꯒꯥꯔꯗꯁꯦ ꯑꯔꯥꯎꯟ 3,000 ꯔꯨꯄꯤꯁꯂ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯑꯩꯅ ꯑꯦꯛꯁꯦꯁꯔꯤꯁ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯒ ꯑꯦꯟꯖꯤꯟ ꯒꯥꯔꯗꯁꯦ 4,200 ꯑꯃꯨꯛ ꯑꯣꯏꯌꯦꯕꯀꯣ ꯁꯤꯁꯤꯒ ꯑꯩꯅ ꯑꯦꯛꯁꯦꯁꯔꯤꯁ ꯍꯥꯞꯆꯤꯜꯂꯦ ꯑꯗꯣ ꯑꯦꯛꯁꯦꯁꯔꯤꯁꯇ ꯑꯩꯁꯦ ꯍꯦꯗꯂꯥꯏꯠꯀꯤ ꯒ꯭ꯔꯤꯜꯗꯨꯃ ꯍꯥꯞꯈꯤꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯅꯤꯡꯗꯁꯨ ꯁꯦꯇꯜ ꯁ꯭ꯇꯦꯒꯨꯝꯕ ꯈꯔ ꯗꯔꯀꯥꯔ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩ ꯈꯔ ꯇꯞꯅ ꯍꯥꯞꯄꯒꯦ ꯍꯧꯖꯤꯛꯇꯤ ꯇꯨꯔꯤꯡ ꯆꯠꯀꯗꯧꯕ ꯂꯩꯇꯕꯅꯤꯅ ꯑꯗꯨꯅ ꯕꯥꯏꯛꯁꯦ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯔꯦ ꯔꯤꯐꯥꯏꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯥꯎꯟꯁꯤꯁꯨ ꯐꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯣꯏꯜ ꯀꯨꯜ ꯁꯣꯔꯤ ꯂꯤꯀ꯭ꯋꯤꯠ ꯀꯨꯜ ꯑꯣꯏꯔꯛꯄꯒꯤ ꯑꯦꯟꯖꯤꯟꯅꯤꯅꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯏꯅꯤஷꯤꯌꯦꯜ ꯄꯤꯀꯞꯁꯦ ꯐꯥꯔꯁ ꯒꯤꯌꯔ ꯇꯨ ꯁꯦꯀꯦꯟ ꯒꯤꯌꯔꯁꯦ ꯐꯖꯅ ꯋꯥꯡꯉꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯤꯀꯞꯁꯤꯃ ꯀꯩꯒꯤꯅꯣꯗꯤ ꯉꯁꯥꯏꯒꯤ BHPꯁꯦ ꯑꯔꯥꯎꯟ 29ꯂ ꯑꯗꯨꯃꯥꯏꯅ 30ꯔ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯅ BHPꯁꯦ ꯋꯥꯡꯉꯛꯄꯅꯤꯅ ꯈꯤꯇꯪ ꯑꯗꯨꯝ ꯏꯅꯐ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯏꯅꯐ ꯃꯥꯒꯤ ꯄꯥꯋꯔ ꯀꯣ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯡ ꯆꯠꯄꯗ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯐ ꯔꯣꯗꯇꯤ ꯑꯩ ꯉꯁꯤꯗꯤ ꯇꯧꯖꯗ꯭ꯔꯦ ꯑꯣꯐ ꯔꯣꯗꯁꯦ ꯑꯩ ꯅꯣꯡꯃ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯚꯥꯏꯕ꯭ꯔꯦꯁꯟ ꯇꯦꯁꯁꯤꯃ ꯑꯩ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯖꯔ ꯄꯣꯏꯟꯠꯇ ꯍꯤꯃꯥꯂꯌꯥꯒ ꯑꯩꯁꯤ ꯍꯦꯟds ꯑꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯒꯤ ꯃꯥꯒꯤ ꯇꯣꯞ ꯁ꯭ꯄꯤꯗ ꯀꯩꯀꯩ ꯍꯤꯃꯥꯂꯌꯥꯒ ꯑꯝꯇ ꯌꯦꯡꯃꯤꯟꯅꯔꯛꯀꯦꯕ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯁꯤꯒꯤ ꯌꯦꯁꯗꯤ ꯑꯦꯗꯚꯦꯟꯆꯔꯒꯤ ꯑꯩ ꯑꯦꯛꯆꯨअल ꯔꯤꯚ꯭ꯌू ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣ 3-4 ꯍꯥꯞꯆꯔꯛꯈꯤꯅꯤ ꯑꯗꯨꯅ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯩ ꯏꯁꯥꯒꯤ ꯕꯥꯏꯛ ꯑꯗꯨꯝ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯃꯊꯪ ꯃꯌꯥꯝꯒꯤ ꯑꯦꯅꯤ ꯐꯤꯗꯕꯦꯛ ꯑꯗꯒꯤ ꯑꯦꯅꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯂꯩꯕꯤꯕ ꯃꯇꯝꯗꯀꯣ ꯑꯩ ꯂꯣꯏꯅꯃꯛ ꯑꯗꯨꯒꯤ ꯕ꯭ꯂꯣഗ് ꯂꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯁꯤꯒꯤ ꯑꯦꯗꯚꯦꯟꯆꯔꯁꯦꯀꯣ ꯌꯦꯁꯗꯤꯒꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯇꯣ ꯕ꯭ꯂꯣꯒꯤꯡꯁꯨ ꯑꯩ ꯐꯖꯅ ꯍꯧꯕ ꯌꯥꯔꯅꯤ ꯃꯣꯇꯣ ꯕ꯭ꯂꯣꯒꯤꯡꯁꯨ ꯑꯩ ꯐꯖꯅ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤ ꯌꯥꯝ ꯑꯦꯛꯁꯥꯏꯇꯤꯡ ꯑꯣꯏꯕ ꯕ꯭ꯂꯣഗ് ꯃꯌꯥꯝ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯣꯔꯦꯀꯣ ꯑꯗꯨꯅ ꯌꯦꯁꯗꯤꯒꯤꯁꯦ ꯕꯥꯏꯛ ꯔꯣꯗꯁꯇꯔꯗꯁꯨ ꯑꯩ ꯔꯤꯚ꯭ꯌू ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗꯀꯣ ꯑꯗꯒꯤ ꯁ꯭ꯀ꯭ꯔꯦꯝꯕꯂꯔꯗꯁꯨ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯌꯥꯝ ꯂꯩꯒꯗꯧꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯕꯨꯀꯤꯡ ꯇꯧꯅꯔꯦ ꯍꯥꯏꯅꯕꯅꯦ ꯍꯧꯖꯤꯛ ꯀꯣꯟꯁꯝ ꯃꯣꯇꯣꯔꯁꯇꯀꯣ ꯁ꯭ꯄꯦꯁꯂꯤ ꯌꯦꯂꯣ ꯀꯂꯔꯗ ꯗꯨꯀꯥꯇꯤ ꯁ꯭ꯀ꯭ꯔꯦꯝꯕꯂꯔ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯑꯗꯨꯒꯤꯁꯨ ꯃꯣꯏ ꯌꯧꯔꯛꯀꯅꯤ ꯍꯥꯏ ꯉꯁꯤꯔ ꯍꯌꯦꯡꯂ ꯀꯩꯅꯣ ꯑꯗꯨꯒꯤꯁꯨ ꯑꯩ ꯔꯤꯚ꯭ꯌू ꯄꯤꯖꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯕꯥꯏꯛꯀꯤ ꯗꯤꯂꯤꯚꯔꯤ ꯌꯦꯁꯗꯤ ꯑꯦꯗꯚꯦꯟꯆꯔꯒꯤ ꯑꯩ ꯕ꯭ꯂꯣഗ് ꯃꯆꯥ ꯑꯝꯇ ꯅꯝꯖꯔꯛꯄꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯦꯟ ꯀꯤꯞ ꯁꯕꯁꯀ꯭ꯔꯥꯏꯕꯤꯡ